मणिपुर मखाताना प्रेसिडेंट रूल था तरुक सांगदोकनबा पार्लियामेंट की नोंगजू मिफमदा बिल पुथोकदौरी हाइरी। मणिपुर पुलिस सिक्योरिटी फोर्स नंगसी अयुक खक्तदा तंपाक की डिस्ट्रिक्ट मंगादगी नोंमई मरिफु तरुक बोम यावना नोंमई मरु चमापल हुंपुत्रा मरी फागतले हाइरी। क्लाइमेट चेंज न पुरकलिबा अमांगबसिंग मियामदा खंगनबदा मीडियाना अचोब थौदांग लौबियु हाइना डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज की डायरेक्टर डॉक्टर टी ब्रजकुमार ने फोंदोखरे। अमसुंग पलेलदगी आइमोल ताबा लंबी खुंजासिंग न लेंगा की मतेंग अमत यावदना लनाय ओइना पैसा खाइनरगा सेंबा होखरे। खुरुमजरी ISTV न्यूज मीटिंग ताबिरबसिंगबु नुमिदांगी मणिपुरी पाउद तराम नोक्सरी हौजिक पाउ संदुकना पिजरी। मणिपुरदा मखाताना प्रेसिडेंट रूल था तरुक अमगा सांगदोकनबा बिल पुथोकनबा टेंटेटिव बिजनेस प्रपोजल यावरे हाइना नेशनल मीडिया दा फोंगनरकले। मणिपुरदा मियामगी लेंगाक लेरगनी हाइना थाजनरिंगे अमदी मियामगी मिहुतसिंगी मरक्तगी सोइदना मणिपुरदा मियामगी लेंगाक लेरगनी हाइना थाजब थमलिंगे जेरक्ता नेशनल मीडिया दा प्रेसिडेंट रूल मखाताना सांगदोकनबा लाक्लिबा तांग कुनमाथोइदगी होगदौरिबा पार्लियामेंट की नोंगजू मिफमदा पुथोकदौरे हाइना रिपोर्ट तौनरखिबनी। रिपोर्ट अदुगी मतुंगिना मणिपुरदा प्रेसिडेंट रूल की मतम सांगदोकपा यावना मोदी गवर्नमेंट ना बिल निपानसु पुथोरकदौरी हाइरी। निंगसिंगबा याई हौकिबा फेब्रुआरी की तांग 13 मणिपुरदा प्रेसिडेंट रूल थमलखिबनी लाक्लिबा अगस्त की तांग 12 था तरुक मपुंग फागदौरिबनी असेंबली की एनिमेटेड सस्पेंशन दा थमदुना लाक्लिबनी। पावसिगी मतुंगिना मणिपुरदा प्रेसिडेंट रूल मतम सांगदोकपा यावना अपर मसुंग लावर हाउस अनिमक्ता अयाबा लौननबगी पुखटकदौरी हाइरी। सेंट्रल गवर्नमेंट ना पुखटकदौरिबा बिल की मतुंगिना प्रेसिडेंट रूल असी लौथोकलगा मियामगी लेंगाक मणिपुरदा सेंबगी अपांबा लेते हाइबसिगी खुदम अमा ओइगद्रा हाइना अखंग अहिसिंगना फोंदोकनरकली। पावसिगी मतुंगिना मणिपुरदा मखाताना प्रेसिडेंट रूल थमलकपा तारबदी सेंटरना मणिपुरदा पामलिबसी करिनो हाइबा वाहंग कया थोकपगा लोइनना लेंगाकपुसिंगना लेबाक ngakpa ngamdre हाइबगी वाफम तोंगानबा सेंटर की अतोपा एजेंडा मणिपुरदा लेरब्रा हाइबगी चिंगनाबा फावरे हाइबा वाफमसु अखंग अहिसिंगना फोंदोकनरकली। ngasi ayuk anganbada पुलिस अमसुंग सेंट्रल फोर्स ना तंपाकी मफम कयादा यामलबा खुचुकुलाइसिंग फागतले। मणिपुरदा तंगदु लेताबा पुरकननबा होनबदा मियामना पुलिस अमसुंग सिक्योरिटी फोर्सिंग दा मतेंग पांगबिनबा IGP इंटेलिजेंस जोन 2 मणिपुर पुलिस के कबिपना अपील तौरी। मणिपुर पुलिस हेडक्वार्टर इम्फाल दा पांगथोकिबा पावगी मिफम अदुदा IG इंटेलिजेंस निंगशन वर्नगम DIGP रेंज 1 महाराबम प्रदीप सरुकिया की पावगी मिफमदुदा IGP इंटेलिजेंस जोन 2 के कबिपना मखाताना फोंदोखिबदा मणिपुर पुलिस अमदी सिक्योरिटी फोर्स ना इंटेलिजेंस की अखनबा पाव अमगी मतुंगिना ngasi अयुक अंगनबदा मणिपुर की तंपाकी टोंगान मफम इम्फाल ईस्ट इम्फाल वेस्ट थौबाल कक्सिंग अमदी बिष्णुपुर की मफम कयादा पुंगफम अमतदा थिहुंबगी थबक चतखिबदा यामलबा खुसुकुलाइसिंग फागतपा ngamki। फागतखिबा खुलाइसिंग अदुदी AK सीरीज की नोंमई मंगा इंसास राइफल अहुम SLR राइफल तरा तरुक 303 राइफल मंगा पिस्टल तरा मापल कार्बाइननी राइफल मापन SBBL बोर एक्शन तरा तरुक एंटी रायट गन अनि JVPC अमा DBBL अमा यावना पुन्ना नोंमई मरिफु तरुकनी। बोम यावना टोंगान बा नोंमई मरु चमापन हुंपुतरा मरी फागतपा ngamki मदुगी मनुंगदा ग्रेनेड मापन 7.62 की लाइव राउंड चमंगा कुंतरुक 5.56 की मरु चनी कुंतरुक 303 की मरु चाम मरफू 9 mm की मरु तरेट अमदी 32 mm की मरु मरी ऐसे मोटर सेल तरुक टिप लॉन्चिंग अनि यावना IED मरी यावरी हाइना मागना मखा ताखी। मागना मखा तारदुना लमदम से थोकलिबि इरांग से मणिपुर पुलिस अमदी सेंट्रल फोर्सिंग ना मपुंग फाना तंगदु लेताबा हंजलनबा ngamnanaba पुन्ना सटमिनदुना होनरी करिगुंबा तंगदु लेताबा थुगाइनबा होनबा मियोय सिंह थेंगनबा तारबदी मणिपुर पुलिस की मनाक नकपा पुलिस स्टेशन दा पाव पिबियु हाइकी। The Manipur police reaffirms its commitment to fostering a peaceful and secure Manipur. The public is urged to cooperate with the police and the security forces and to promptly report any suspicious activity or information related to illegal arms to nearest police station
or the central control room. Senior police officials remain in close coordination with all security stakeholders to ensure that such operations continue in a sustained and focused manner aimed at restoring normalcy, maintaining public order and safeguarding the lives and property of all citizens. Directorate of Environment and Climate Change na sinduna leptana satharakpa climate change reporting in Manipur haibasigi taruk suba media fellowship da saruk yakiba paumi singna irakpa report sing khanane nabagi thormama pangthokre Porompat Labor Department Sigi Conference Hall Pangthukiba ngasigi thormaduda Directorate of Environment and Climate Change ki Director Dr. T. Brajakumar, Senior Journalist Irengbam Arun, Pradip Phanjobam, Editor Guilds Manipur ki President K.S. Khogen amadi Ukhrul District Working Journalist Union, Senapati District Journalist, Tamenglong District Journalist, AIR Imphal na chingbasingi representative kayasu saruk yaki. Interaction program aduga mari leinana media fellowship phanglabasingna makoi gi oiba climate change ka mari leinana news stories singi reports sing su thamki ngasi pangthokiba interaction program aduga mari leinana director T. Brajakumar na climate change ki reporting ki matang da media fellowship program si sahi manga mapung phakibaga loinana taruk suba fellowship asida mamangi haukraba chahi manga da kari report sing tawkrabage haibasi khanabasu mathok tai haiki Climate change laire haibasidi khangle ahongba ma purakliba amang masing adu khangana na bahona ba haibasida media na thodang lobiu haibagi fellowship ni news story da machangoiba wafam kharakhak natna story adu gi reporting da yamna ka hena sangbagi kanaba leite haiki climate change na maram waraga thorakliba sing adu miyam da khangan haibasi department ki apambani pangthokliba fellowship asi climate change na purakliba amang masing adugi process amadi campaign to bagi part amasuni haina mahakna makha takhi environment ya pere me amkhano me manga pere environment akoi bion da ho mura pa akoi bion da kai thara pa akoi hana phara ma ai mang kinga ke pere sile akoi le bion obsla ke ni na ma ne kai ya lo ma ma adu climate change na akoi bi bion jena tabda nongsun sa ing sa da ho bom la sna oilei ba ho bol kunsi lifestyle ste anu science way lo aduna anu science way man ka na mase prazari ge hona da awa mo oile se mase khara mo khik ko na ba na medagi oile sumor lo ne se na aduna ekena media sinna madu kunjen biraga madu prazari ge hon madu ne ba khik pa mo se na Sahi taragi mamangda Pm-Istv gi makhada leingakna amuktang semlamlaga amuk hanna yenglaktraba paleldagi aimol gi tongan bu khul singi lifeline oina chanariba aimol road ngasidagi aimol gi khul kaya gi khunja singna leingaki mateng amata yaudana lanai oina sel khainaraga semba hokre kilometer manga rom sangba lambi semba duga mari leinana Shallow Boni Koba khunja amana ngasi semli lambi si aimol satu aimol khunjai aimol Kumbirai, Aimol Singnunghut, Aimol Tampak, Aimol Khodamphai, Aimol Ngairong, Aimol Chandon Pokpi amadi Aimol Khulengi Khunja Lising Kunromgi lifeline woriba lambi ni haiki masigi mathakta lambi asina maitai amadi maring yauna purpatai su chatnaduna tongan ba thabak sing tawduna imung punari adubo hairiba lambi asi ngasidagi chahi 7-9 gi mamangdagi lenga ki mari lenaba singna hanna yengbidre masina maram waraga lambi asi nong kitang tabaga mafam kayada ishing tunglaga leire loinana nong chudaba matamdana upulna lambi asil chaliba miyoi sing amadi dukan phamliba singda awaba kaya su mayokna halli asumna lengakna chahi 10 muki mamangda Pm-Istv gi makhada lambi amuktang semlamlaga amuk hanna semlaktabadagi aimol miyamna thengnariba tongan ba awaba kaya si yenglaga khunja singna lengaktagi mateng amata yaudana ngamjaba sel khainaraga JCB tractor amadi Tata tipper sing wairaga lambi asi sembani hairi ngasi khunja singna lengaki mateng yaudana lambi semliba sidi Koilas thaba ngamgadaba nate leingaki maikaidagi lambi asibu athuba matamda matamga chunaba mawongda samgat sagat piu haiki Bini masigi lambi se koi lifeline hai batare bypass tawba lambi leite basine koi main single lambi ni more than 7-8 years fajana maintenance tawdra lambi ni koi praja sing na jo sarkar na kitang oidaga jo sembira kadra na akoi jo khallaga yam asa laina leijabani adubo semaktre semgani haibse phana kuina ngaire yadre uji nongju thaju oire aduna uji lambi se adugi matik phatre government sarkar se ngaire gadi koi chathok chachin lambi se yaroi haiduna koi gi leijaba aimol praja khuding makna koi gi humangi maman haiba tare sine koi lambi se
यारी मखै ब्लैक टॉप दी कोई तौब ngam यारी मखै दी कोई क्वालिटी लेना हंदक लाकदौरिबा विंटर फौबा चटप याबगी कंडीशन द कोई सेम बनी अदुना सिगी क्रेडिट से कोई आइमोल कम्युनिटी द पिजनिंग Armed Forces Special Power Act afaspa matam chupagi oina malemgi laimaidagi muthatkinabagi damakta lisangani marigi July 15 da India lainga ki lanbi singna leishinduna leiriba kanglagi nongchup thangba getda ima tarani thoina pi thongdana sanction kiba khongjang bu ningsingduna Anti Reparation Day thoram Observation Committee Anti Reparation Day lisangani 15 na sinduna ngasi konung mamangda leiba lamyanba sanglenda pangthokre thoramduda social activist RK Ranendrajit Observation Committee ki Chairperson Khangembam Anandi, UCM ki President YK Dhiren, UPF Manipur ki Advisor Advocate Lakshangbam Jadumani na athoiba mithung sing oiki. Thoramduda Manipur ki tongan ba mafam da leiriba CSO singilu singba sing amadi mioi kaya saruk ya kibaga loinana lisingani marigi July ki tang 15 da khongjang junction kibada yawba leikidraba ima mutum ibemhal shoibam momon amadi Laitam ibetombi ki photo da laikatuna ikai khumna bu utpaga loinana laikhidraba singi mafam da minute ani tumina leptuna awaba phongdokhi tungda laikhidraba ima ahumgi imung manungi mioi singamadi ima mapan ima thoksham ramani kaisham taruni yumlembam mema laishram gyaneshori laurembam ongbi nganbi thoksham ningol chungkham ongbi jamini moirangthem sorojani angom jibanmala amadi hobam tombi da ikai khumnaki Laikhidraba ima mutum ibemhal shoibam momon leima madi laitam ibetombi imung manungi miyoi singdasu asamba khudol piduna ikai khumnaki thoramaduda Observation Committee ki Chairperson Khangembam Anandina matamaduda Manipur lengakna afaspa Manipur ki segment taruk amadi Kangladagi Assam Rifles lokthokhi masina matamadugi ima singi hona zamalni afaspa mafam khara lokthokle hairabashu hojik Manipur ki tongan ba mafam singda afaspa leiri maduna India lengakna afaspa si Manipur dagi mapung phana lokthokadabani hojik chathariba sina iramdam munbagi leiba kaibagi ngakthokpa ngamdabagi center na Manipur bu thoiraktabagi isu mayam amasu lakli lisingani ahumgi May 3 dagi Kukina Maitai da Landarakli state lengang thingho da basi India lenga ki aronba agenda ma leibugum tawi kuki singna terrorist ki thawong kaya sa tharikli basi India lenga na karigumba amata usin khangsin adana leiri haiki Maya baby singi marakta divide rule sanaba mayam ama yaurokpanina pulap kampek oina punjanaraga amatang oiba oneness kholaw amada leiba kanminaga dabase haujise kitang masui marang taba thongna phaba thora agasu magi yaliba strategy da mathanda changhanba yadaba aduna apunbagi shakti ama sagatpada haujikti koina yamna munna khana nainaraga itihas ki lambi da paring naina chatharaiba imasingi thongna Lingyen se amu khana sagat bangam nabagi da makta aduga mari leinana ngasigi function asisu tawjabani Bishnupur ki DC Puja Ilangbam na share lauduna District Hospital Management Society ki apunba mifam Mini Secretariat Complex ta leiba conference hall da pangthokre mifam aduna mapungona District Hospital asigi upgrade tawbaga loinana infrastructure singi maruoiba sing khanaki hospital asigi phibam phagathanana ba honabada District Administration dagi pangba yaba mateng sing pangani hospital asi hena mathau ningthina tawhanana ba stakeholder khudingbangna khusamnana thabak tawnana ba pukning singsinke MP Alfred Kangam Arthur na chair lauduna Ukhrul District ki District Development Coordination amadi Monitoring Committee DDCMC Dishagi oiba meeting amangarang DRDA Hall 1 Ukhrul da pangthokre meeting aduda MLA Kashim Bashum Deputy Commissioner Ukhrul Ashish Das IAS amadi District Level Officer Singh Sarugyaki Department Kuntret na makoi na toriba thabak thoram singi matangda PowerPoint presentation sing shu utki Chairman Disa MP Alfred Kangam Arthur na Department sing na toriba thabak sing bu yengshin baga loinana Line Department sing da piriba thabak sing mai pakba lambi da junction na ba appeal tawki loinana mahaki maikai dagi shu pangba yaba mateng pangani amadi Small Town Committee da Autonomous District Council Ukhrul gi makhada tipper truck ama Ukhrul Town luna nana thamna na bu hona bada season na ba pigani haiki Mathangi Disha meeting September da pangthoka doriba sida department kharada update weba report pina na basu khanghan ki
lamdam asida thokliba irang na maram waraga national highway anida satok chasin yadriba maitai singi regional connectivity scheme gi makhada aeroplane vara concession fangnanaba lengak amadi mari lenaba singna sinbiu haina kangleipak kanbalup KKL gi general secretary ngamkhai ngakpa luwang na fongdokre Manipur Press Club the Pangthokpa Paugi Mifamda Ngamkhai ngakpa luwang na makha takibada lamdam sigi lifeline wariba national highway 2 da tampakta khundariba mitei singna satok chasin yadriba sigi matangda India amadi Manipur lengakta athubada yana na bashinbiu haina memorandum pisin khiba laikrabasu ngasi phawbada tumina leishili lifeline wariba national highway asi Thinkibana mitei singna mapan leibakta satok chasin toba matamda amata ngairaba pambai wariba aeroplane gi varagi matangda Manipur High Court da PIL ama thakiba laikre khamthengna waraba mitei singi yengbiraga High Court na lambi ma sinbiu haina mahakna appeal tawki Mamang da koina Manipur gi High Court PIL thaba matamda Imphal to Aizol gi only lupa sawnga da mogi special fare pidi kaidobugi koi maitei gi pidribno masine ma koina yamna question to jari bisa dune laiva July gi tang 3 panda akoi gi hearing am tare just so anu bola khre Manipur High Court koina yamna request amaga loina na koina appeal to janingi basa Manipur gi oina amadi maitei gi oina rightful oiba demand amakha oibani na khara thuna magi lambi se High Court na thidok piraga amadi masi yam thuna praja na ngasi thengnari ba nong flight sat ya daba pasha lising tingi ba mayam sa masigi awa su ubiraga High Court na masigi case ya fast track court amagi adumaina haiba tare khatang thujin biraga praja gi awa se amtang ubiu masi khandha biraga yam thuna to biu lambi chatpa yahan biraga di yam phare yadri phawbudi special concession sa suksu soidina pibam thoi praja singi awa se ubiu haiba gi demand sine ko ngasi tawjari bese Department of Plastic Surgery RIMS Imphal na senduna World Plastic Surgery Day thoram pangthoktuna maina sathina chingba amadi chakpadagi soktuna Department of Plastic Surgery RIMS ta laying badagi faraklaba anaba singda khudol amadi masagi sinfam da seasonanaba machine sing shupiduna pungning thogatkre RIMS Hospital ki General OPD Complex ta pangthokpa thoramatu da RIMS ki Director Professor G Sunil Kumar Sharma RIMS ki MS Professor N Sanjeev Siza Hospital ki Chairman cum Managing Director Dr K.H. Palin amadi Rotary Club of Imphal ki President Dr T.H. Dizelna sarukya Thauramadu mari lainana Department of Plastic Surgery RIMS ki HOD Professor Akoijam Ibuholna Plastic Surgery si India dagi hogdokibani 600 BC mamangda matamaduda naton kakpagi dandi pinanaba matamduda Maharishi Sushruta adugumba naton kaklaba miyoising adubu khazaidagi unsha lauraga naton semduna plastic surgery asi hogdoki madugi matungda lisingani 13 gi July 15 asi National Plastic Surgery Day gi thoram pangthoktuna lakraba matungda lisingani kunmathoi dagi Indiana Plastic Surgery da laurakiba thogdang adubu ikai khumnaduna July 15 asi World Plastic Surgery Day thoram pangthokpa horakibani haiki 2011 dagi horaga July gi date 15 si jati gi oiba plastic surgery numit habedi National Plastic Surgery Day haidana palan tawduna sum lakpasina chahi tara gi matung dadi 2021 dagi di Association of Plastic Surgeons of India gi president na gi prithvi gi world gi plastic surgery gi mayam gi tinaba forum amada koina masi kaidobagi World Plastic Surgery Day hanu onthok loidabano koi India na tawkiba contribution mayam adabu sakang biraga koi malem gi plastic surgery numit haina palan tawba hogibani Board of Secondary Education Manipur Boshem na Loba SSLC Compartmental Special Examination ki fal ngasi lauthokre Thoramadu da Boshem ki Chairman Akham Joy Kumar Secretary S Jetelal amadi Controller of Examination Ayam Thoinu chingba sarukyaki Thoramduga mari leinana Akham Joy Kumar na Boshem na Loba High School Living Certificate Examination da subject ani fawba fail oi horba mahiroi singi khallaga sahi khudingi Compartmental Special Examination si pangthoktuna lakli chahi asigi shu June 13 dagi July 3 fawba examination asi pangthokhi examination asi da mahiroi lisingani ga chatruk tara mari thabada lisingani chamanga humbatra mapan pass tawki chada marfdra nipan da speak taruk pass tawki exam asi da nupa candidate lisingama chani yankhai nipan nupi lisingama chani kunthra nipan thaki masigi manungda nupa lisingama chohum yankhai taruk amodi nupi lisingama chohum nifuma thoi pass tawki mamang chahidagi special examination haiduna sanaroi exam ga tournament amaga phangnabadagi exam thaba ngamdaba yaurabadi sanaba halaklaga thahalli sahi asigi oina mahairoi amata lakte school khara da form fill up
tawhodaba school yaubadagi mahiroi kunthra mari than ki bosem na loba SSLC examination school na loragani haina tonga ma sandurakli SSLC exam hanadagi laithok na kaidonung da siloi hanagumna sabsana exam tawgani haiki Laithok hanbagi mahutta NAP gi thoshil ngaknanaba National Council for Vocational Training gi makhada vocational training hapsinana basu honari haina mahakna makhata na fongdoke tattatana garjansi gi saita atopa kradiki sumta bada board ke exam se laithok no godona toy laithok gi bota hena luselabani all India gi level da akoi hojik leiba traditional education system se ashi hojik laiba NAP asukuluba system asina awon bama porona bohana bada akoi sumoba center gi sagi leiba National Council for Vocational Education Training sida abai madu di portu home fill up tawdana ko gi recognition tawdana ba taw kanna chatari Nongada relief camp tale riba Gwaltabi khulgi khunja singgi awadapa lamlai assembly constituency ki MLA KS Ibomsana yengshenduna lakpani kanagumba social worker amatana matiang panglakpa leite haina Gwaltabi village development committee ki secretary Chirom Mangol Jauna Fongdokre Nongada relief camp ta Paumi Singu unabada Mangol Jauna makhata kibada kumjali singani kulhumdoi me humdagi kuki singna maitai da landarak padagi thokliba irang shigi manung channa me mapanda kuki singna Gwaltabi khul mai thaki mai thaba numera dumakta da MLA na police amadi security force tagi hana laktuna ngakna na bohona ki haiki kuki singna mai thakraba matungdagi su MLA na sinduna nongada da leiba CSC complex ta fazana semgalaga relief camp ta lehelakpani relief camp asada leiriba kunja sing awaba lehendana ba kupna yengshenduna lakli camp asada lanai lup kaya na mateng piraba natana kanagumba social worker amatana laklaga mateng panglaba leite kanagumba social worker ni haiba kharana Gwaltabi kunja sing gidamakta MLA na karishu tobidre haina fongdorakli wafam yumpham yaudaba wafam ni haiki Atau macam tadi, koji hanjana bagi tempat koi MLA mereka yang pernah sendiri. Koji honorable MLA bo, lairi bo tinggi kari pun mati yang pangga bo, tapi bagi mami tahan bagi anak mereka tahu jenis ya lagi di sini je, koi tabuk tahu bo misi bo, tahu dia nak bukan bagi tahu bikan bo, atau bo mi bagi gem tahu dia nak thagat piba, atau tahu bo mi bagi tahu dia nak mana hajan ini. Ngasi Malem Sinba thungna pangthoknariba World Youth Skill Day thoram Chandel District ki Liwa Changningda leiba St Paul's Higher Secondary School da school sigi oja sing forest staff sing amadi mahiru sing saruk yaduna pangthokre DFO Chandel and Munal Mitei amadi school sigi principal Father Benjamin saruk yaduna pangthokpa thoram aduda sahi sigi thamliba team youth empowerment through AI and digital skills ki matangda kupna khanakibaga loinana mahiru amadi naha singna aikoi gi akoibagi saktam kanbada Artificial Intelligence amadi skill gi logadaba thongdang singi matang da shu khanaki en munal maiteina malem asina aikoi mioi ba yauna thawai panba singbu hinghalli adubu mioi bana mahoksa lairem biga kayam nungsinana hingminari haibasi asobu wahang ama oiri haiki wahang asi paukum ngasigi mahiroi amadi naharol singna pigadabani mioi bana chawkhalakpagi mingda akoibagi saktambu asuki matik shokhalle adubu afaba environment amaga loinana afaba khunai ama sembada aikoi tungi poram amadi thidokpu changli nahasingna artificial intelligence amadi skill sizinaduna aikoigi akoibagi saktam amadi khunai sibu kanminasi haina appeal tawki paugi maraksida break amalominase Offer. Canberra Industries Thamabun Masnamlekai opposite DM College the Labana July Taramathi Kunmanga for Yam Chorba offer on Pizari. Madudi, school back and labor back and half chicken Yamadi back and labor 20% off Pizari. Mianasu and a Kangaraba can back to school, college, seminar, workshop, sports, airbag, traveling back rank on a Chimbaluina Pambigani Luina, school singing over upon my uniform super Bigani. Amasung uniform Kudimaki upon the design the customized order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambisida araiba chaba yaba makhai sasindari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhali khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule
Jolip 100% natural syrup and capsule. Chahi nifu hena babina haiba maming asina ana layeng ilamda thazaba quality leiba amadi cheksin na honabagi kudam oiduna lakli. Diagnostic tagi horaga multi speciality hospital amadi cancer care faubada babina na mangjil thaduna lakpi. Haujiga muk makhata na changsilaktuna mayamgi mafam da kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba. Matam ga chunarba classroom advanced lab sing leijari. Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiyo. Expert faculty nupa amasung nupi gi tokhai ba hostel sel yamna changdana. Babina Hospital amadi khongbu oiriba institute sing da thabak tawbagi kudong jaba supizari. Hauzik admission haujare sukna tagi sit nipu khaktani ahan balak pada kudung saba pijagani. Babina Institute of Nursing Nurturing Care Inspiring Growth. Sajiwa Zel Road Khabai Soi Imphal East. Soccer company gi crown maker wheel. Chahi yankhai suraba soccer company gi crown maker wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker wheel saman. Mayamsu mahaw yengbiu crown maker wheel. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break itungda muhana taram noksari makha tarako pau pizari. Youth Empowerment through AI and Digital Skills Cyber Team, the Department of Computer Science, DM College of Science, Dhanamanjuri University, Manipur Sinduna, World Youth Skill Day Thorum, DM College of Science, Dhanamanjuri University, room number 73, the Pangthokre. Thoramatu, the DM College of Commerce, Dhanamanjuri University, Principal Professor K.S. Rajan, DM College of Science, DMU, Department of Computer Science, ki Head G. Zaintukumar, DM College of Science Teacher Association, Amadi Head Department of Electronics DMU gi President CS Biren Maroiba President Member Singuna Sarukya Loina Oza Singh amasung Mahiro Singh Su Sarukya Thauramaduga Mari Lenana DMU gi Assistant Professor Dr. Henrietta Kumalambamna Empowering Indian Youths Through AI and Digital Skills ki matangda Resource Person oina wangang ki DMU gi Department of Computer Science ki Head G. Zaintukumar amasung Department Sim ki Assistant Professor Durga Mohan Polemna Hauzik Waidiba Malem gi ahong basida AI amasung digital skill asi yamna maru oire lamdam sigi haithoi sing thoraba mahiroi singda masigi wakhal losing asi khangdaba yadaba ma oire lairik hairaga masagi haithoi sing thoiba yaudrabadi lenga ki thabak tahogdaba singda khudong chadaba kaya mayoknaba leigani loinana lenga ki maikaidagi su AI laboratory yauna makhal kaya gi thabak sing lokhatpasu mathau tari haina phongdokhi New Second Labor Tribal Market Complex ta Tribal Youth Council Manipur ki thomi sing na yangshin khre yangshin kongsada du da saruk yakiba council ki spokesperson Ningrai Shang Jimikna lamdam sida kundari ba tribal furup khudingmaki yamna maru oiba kathel sigi building asi aduki matik fivam shokle haiki haiba building asi nong khara hek chubaga leak oire sanitation amadi iram nala ningthina leitre building asigi terrace ta install toriba solar plate singsu mathau tawdre kathel sida pod yon ba amadi leiba lakliba miyoi singda kudong chadaba sing mayuk na halle maramaduna mari lenaba department na athubada meeting changbiduna kudong chadaba sing athubada kokhanana ba sinbiu haiki The Tribal Youth Council today visited here and appealed the authority, that is the Tribal Affairs and Hills Department, to take up early interventions in order to redress the grievances of the tribals, vendors and farmers. Matam sang na sembidana lerklaba Hairok Part 3 Litan Wang Madagi Ingang Lokta Lambi asi chahi asigi February thada koila thaduna sembolution khraba matungda lambi asi quality control tawdana semlamba asina miyamda khudong chadaba mayok nare maramasna club amadi maira paibu singna lambi asida makal khudimaki heavy vehicle sing shatpada ngasi dagi athingba thamkhre
Nongju thagi matamda lambi asida heavy vehicle sing maruoina hybra gari sing asina tureldagi nungcha kotlaga purakpana maram oraga lambi asi kaibada hena mateng pangshille lambi asida sathok sasin tawriba praja singda khudongchadaba kaya mayoknare masina maram oraga youth development club hairok letan wangma amadi inganglok nongpok ningthau panthoibi youth club loinana maira paibi singa punna khanaraba matungda letan wangmadagi inganglok taba lambi asida makal khudingmaki heavy vehicle sing chatpada Athingba ngasidagi thamkhre athingba sigi mayokta lakpa khudingmak masa masana daida pugadabani amadi lambi asibu mari lenaba authority nasu meeting changbiduna samjinanaba club amadi maira paibi singna phongdorakle ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯅ ꯁꯤꯗ ꯆꯠꯂꯛꯄ ꯈꯣꯠꯂꯛꯄ ꯇꯥꯔꯒꯗꯤ ꯁꯤꯗ ꯊꯣꯛꯂꯛꯄ ꯕꯥꯕꯥꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯂꯤꯇꯔ ꯋꯥꯡꯄ ꯑꯃꯁꯨꯡ ꯉꯥꯡꯂꯣ ꯀꯜꯂꯛꯄꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯩ Organ donor home ama weriba Langol All Age Home da JCI Imphal Iconics ki volunteers sing na wheelchair masung chana thangna na polam sing mating pangkhibaga loinana asa thak sing chamina khre mating pangbadu da JCI Imphal Iconics ki members sing sarugya ki loinana All Age Home da liriba hal singa wari watai shanabagi thoram su pangthokhi JCI Imphal Iconics ki President Depika Jaina JCI Imphal Iconics ki maikai degi mating pangduna lakpagi manung channa Langol da leba All Age Home asida angamba mating khara pangbani makata na songamba mating sing pangning bagi wakhalon lei haina phongdokhi mating pangbagadamakta JCI Imphal Iconics ki members singda All Age Home gi maikai degi certificate of appreciation sing khusinaduna ikai khumnaba utkhi Friendly Environmental Warriors Few Jiribam gi Taruk Shubha Foundation Day Come Environment Awareness Rally galoinana uchara thaduna pangthokre Jiribam District ki Babuparada leiba Kasturba Girls High School dagi hogduna Irabot Statue fawba chatlaba matungda Kasturba Girls High School da lamthungpham oikhi Rally adu da Kangleipak na yai fare asangba malem ama oihalasi amadi Long Live Few haina slogan sing laukhi Environment is our mother, save it, save a life, better environment, better tomorrow, one world, clean world, amadi green world haina thaba play card sing shusisinaki. Few Jiribam gi President K Sundarna asangba malem ama ohelasi haibagi pandam da thoramasi sinbani haiki chahi sigi wona uchara sahum lom thakre miyamna su few Jiribam na tawdiba thabak thoram singda sarugya biu amadi miyamna sogat biu haiki. Thoramdu da honorary life Wildlife Warden Jiribam District Ais Rajan Kumar Kasturba High School gi Headmistress Saroja Amadi School gi Oja Sing Susar ki Unemployed Pharmacist Association of Manipur Upam gi ani suba unit ama mayai lambi unit haukibu July 13 da hangdokre masida hidak langthak mari lenaba complaint khudingmak report to biu haina upamna thadurokpa cherol amada phongdorokli cherol sana makha taraduna upamna matam khara lepluraba matungda amuka hanna drive sathaba hore retail pharmacy shopta drug license yaudana natragana renew tawdana pharmacy phamlamba singi mathakta akanba mityeng changlagani haidi loinana drug license yaudaba singda hidak piriba wholesaler singsu khudaktagi lepnana ba khanghalakli upamna miyamga punna na laingi lamda awonba mapuraknana ba honaminasi haidi Mayang Imphal Assembly Constituency gi Bengun Laukok amadi Wabagai Constituency gi Haibong Makong Kul ani samnaba Imphal Turel mathakta saba horamlaga masi lengdana leiriba Valley Bridge asi atuba matamda luishindragadi miyam gi asoba ihau lakani haina Youth Joint Development Committee Mayang Imphal Maitei Pangal gi President Chesam Achobana Haikre Hiramsiga Mari Lenena Bengun Youth Development Association, Laukok Youth Development Committee, amadi Joint Youth Federation Development Committee na sinduna pangthokpa Paumisinga unabada asobana makata na hai thongasi Manipur State Rural Road Development Agency na PMGSY gi makada lupa crore 3 makhairom changna sabani thongasi contractor singna thongasi gi makhongani hairamlaba matungda thong sabagi yot sing puraklaga thanamle adubu yot sing asisu marakta kolhing kabasu yaure Hariba yosing asi ngasi fauba pankhatabadagi thong sabagi
Makha taba atay thabak pumba lepkhibadagi chahi asigi anganba sarukta Bengun Youth Development Association, Laukok Youth Development Committee amadi Joint Youth Development Committee ga Department ki official amadi thikadar yauraga phaminabada chahi asigi me thagi manungda thongsi loisangani haiba wafam da yanakhi madugi matungina thong makhongda leiba khara hiramlaga thong sabagi thabak pumba lepkhi asiguma phibam sidagi mahaki maikaidagi department ta thabak lepa asigi matangda RTI thabasu paukhum piraktre thong loisindaba asina maram oraga maikei asigi miyamna thengnariba awaba singasi lup home asigi maikei dagishu Manipur ki governor da wakatlagani haiki loinana thabak asisu athubuda loidragadi lup ahomna miyamga loinana akanba khongjang sing sangshilagani haina makha takhi Mari Lenaba Singna, Atumatam the Ming Sanhaningi, Karigumba Ming Chang the Bataragadi, Manipuri governor da Masiga Aiba Sema Pirani, Miamgi, Hag Pongna. Sakul Tauriba, Miamgi Lup Tauriba, Sugumba Tikada Singza, Masumba Tikada Singzi, Matata, Exhaloni Edam of the Melinaba, authorities in the Wakatlagani, Amadisi, Taragani, Moy Matata, Case Tauragani, Shini, Quenasi, Mediamang Tamjani. Role of techno-science and social science in transforming life and society towards achieving sustainable development goal haibahiramda hayengdagi hona numit humni sathagadaba seminar Manipur University da pangtholagani hairi Manipur University na Manipur Science and Technology Council Mastec amasung Pan India Manipur Mitei Scientist and Academician Association Pamsaga khusamnaduna Manipur University Auditorium Hall da pangthokadoriba seminar aduga mari lainana Manipur Press Club da pangthokpa paugi mifam CSIR scientist head oiriba Dr. L. Robindrona seminar asida social science amasung science stream da khang hairaba Manipur gi mapan da scientist academician sing oiraga leiriba singna aikoi gi punsibu lammasida karamna sustainable goal maga loinana phangnanaba changshinba yabagi haiba khangminagani seminar sida MSc tamliba research scholar oina leiriba singna Kanghaunabagi Kudong Chaba Mapigani, Masina research Toriba Singda, Makoyi research Aduda, value addition Toba, knowledge, Hangat Hanbagi Kudong Chaba, Laho Bangam Lagani Haike. Numit Humni Satagadaba Seminar Resida session Taruk Legani, session Kudingi, panel discussion sing, Loinana, technical paper present Toba Singi Oinasu, evaluation Tominagani Hari. Seminar si Mairo Shinga Soba platform Ama Pinanabani, education Kaktada, Ikogi Tunglamchat, Pagadhan Bangamgani Haibagi, Wakalonda, Lamdamsida Horokliba. Naha Singna Manipur ki mapanda leiba orabasu Pan India Manipur Maitei Scientist amadi Academician Association na Iraja Singh matik chaba mi ohendaba yade haibagi mireng makhada pangthokadaba thoramni haiki mayamna technical paper mayam present tobigani aduga poster presentation legani technical session legani adugi technical session to evaluate toroga Moida best paper, best oral presentation program and selection Taroga pig in the session Kudimaki, chair of the co chair like a spina pena Satamanjiki platform Mama, Moigi job opportunities, Aduga, future research direction, Kadari Karitawaya, Mogi post, Dokadari, the Karamba, and over research field, I have the Moida, Alamjing Laptapibo, and helping Hanwana, Siki and organization of Germany. Pan India Manipur ki Maitei Scientist and Academician Association ki President Khaidem Ranjan Kumar Singh na MPP SAA ki member oriba Singh asi Government of India ki maru oiba scientific mari leinaba department Singh daliriba Singh yapunba body amani member Singh asina India da madi malem gi oina hojik oriba si kupna yenglaga aikoi ki state sida aikoina kari mateng loba yai haiba tana minaraga thabak oina tominana bohonabani chahi Ani Suraklaba, Pan India Manipuri, Maitei Scientist and Academician Association na state asida wariba Fiba Masida Penza da Balibadagi, Sustainable Development ki mating Tauba Yana na Bohonabani Haiki. Koyam Punsan Laga Tang Imalibak State, Sigi, development that sustainable way among the Quaker, Mitori help to way out again, have the Mong the premium see, Punsan Punaduga. First of all, I am not government of India employees not the Adonai profitable way the work to Gusuade, we have certain restrictions as per the civil service rules. But we are working in terms of just as a kind of what you can say philanthropic type activities. That is what we are working in there.
Kharif Loruk Mari Lenana Agriculture Department and Lomi Singi Tampaki District Singda Fertilizer Watana Pina Honari Haina Agriculture Department ke Director ki Cherolman Hairi. Cherol Sing Matungina Department of Agriculture and Lomi Singi Chahi ki Lorok Hangatanaba Madi Lomi Singda Chahi Kudingi Mayok Nariba Matam Lomi Singna Lorok the Seasonariba Urea Har Pangdabagi Lerkliba Wat Pakokanaba Lomi Singna Lorok Matam Sana Satabangam Department Tabak Paikatle Kongthang Asigi Makhada Tampaki District Imphal East Imphal West Thobal amasung Bistupur District ki mafam nifu mangada thasigi tang tarataruk thasigi tang kuntramathoi fawbada urea har sing yenthoklagani hairi numit sing asida yenthokadoriba urea har sing loba lakadaba lomi singna masagi Aadhaar card lamgi pata yauna mari lenaba document sing purakadabani hairi lomi singna urea har asi district singi mari lenaba district agriculture Officer gi office sing dasu loba yagani department asina akhanaba mafam kharada har sing lomi sing na kudong chaba yenglaga pinana basu thorang shilli haina cherol sina makhatana haidi Lions Club of Imphal Chanura Lions Club International District 322D gi chahi gi thorom galona na lesangani kunmanga kuntarukta board of directors sing installation cum induction thoram khurai hongai lerekta leiba tantra bautik pangthokre Taramaduda Lions Club of Imphal Chanuragi President K. Premila, Ais Manikumar, W. Gopi Mohan, T.S. Kesho, and Gojendro Masung Dr. N. Linthoi Namaruiba, President Member Singwina Sarugyaki Bagalunana, Muekea Susarugyaki. Taramadugi Manung Chana Lions Club of Imphal Chanuragi President K. Premilana, Lions Club of Imphal Chanurana Lamdam Sigi Awana Tarbasingda Karadurabasu. Kokana Pandamda medical camp yauna matam ki angambasing matiang pangduna lakli makhatana shu matiang pangna pandam thamli haiki Lions Club of Imphal Chanura si khoi nopi khaktagi oiba dugumba club ama khakni akhoi club sida khoina praja gi seba tawba laita laira atona ta mayam gi khoina mating pangjaba khoi disaster management ni khangde akhoi gi awar pa mayam jing khoina leijaba khoi gi club ta ki paisa khaina jaraga khoina angamba mating pangjaba ne khoi gi thodang Association of CC School Alumni gi maruoiba alumni partner moiriba CC School Friends na sahi gi oina phonglakpa Sobener Singh gi marakta yamna maruoiba publication ama oriba The Archive ngasidi Manipur State Central Library gi Chief Librarian Dr. R.K. Urmilana mafam ama piduna state sagi langai oriba library amadi miyam gi lan oiba ngamle haina lairiga sibu library asimaki Chief Librarian da kusinabagi thoramda CC School Friends ki President Laishram Gunana phongdokre Akhanana the archive haiba publication asida Churachana Maharaj ki mingda lisingama chamapal kunmapanda linkhalamba school sigi puwari school sigi damakta matam chupada yaifanabada khanbiramba laioi khraba oza singi punsi wari amadi makoina loramba thodang sing ningthina lengshilaba article sing amadi school asidagi horakiba masak thoklaba misak singi mai pakpagi wari mapungoina lairik se da yauri Asida sunatana tungda horakliba mahiroi singna tamjana pamoiba oza amadi mahiroi anigi marakta leiba senglaba marigi khudamoiba thoram singi mami su yauri The Archive haiba lairiga se Dr. R.K. Lenin na Chief Editor aduga Ningthemba Chingshuba Mamasung Laishram Gunana Mathang Shina Joint Editor sing oiduna fongbani tungda kanarakani khanduna lairik asibu mafam sana chakshinna thamnanabagi wakhalon ga loinana ngasigi khongthang asi laurakpani aibasingi khorjaidagi thokiba wareng sing asi karigumba lairik sing asi thengnaduna nainarubudagi kanagumba scholar singna pibirakpa suggestion sing taramna logani haidi Indian Red Cross Society Imphal branch amadi city police ka pullaga matau karamna khudakta thorakpa thodok wathok singda asogapan yaurakpa matamda first aid pigani haibagi matangda khwairamban kaithel ani gi mayaida awareness pangthokre taramdu da city police ki osi police personnel sing sarugyaki Indian Red Cross Society Imphal branch ki thomi sing matau karamna khudakta thokpa thodok amada soktuna leiraba miyoi amabu ahanbu oina thengnaba matamda Karamba Makalgi first at Pigani Madi, Karamba Makalgi Matiang Pangani Haiba, Miam the Taki. Pangthoki Thoramasigi Matang, the Indian Red Cross Society Imphal Bransky, General Secretary Athokpam Nabachandrana, Imphal Kaitilda, Miam Napunba Madi Twanganba, Pound the Batodokshing Thokpamatamda, Ahan Boina Tingnabasi, police personnel sing webana, police personnel sing asada, first aid Mato Karamna Pigani Haibagi Matang, the Thoramasi Pangtopani Haiki.
hospital yaudringai ambulance nungbenz natraga doctor yaudringai kana saigi akhoi police personnel sing ahama thengnari ba sing china moina akhoi gi mi du gi life save tawna na ba kari first aid pi ba yabage kari assistance pi ba yabage haibagi training pizza boina akhoi moi police personnel sing sida city police ki first aid ki training ama tawjabane Manipur State Sumang Lila Council gi thaupuba sing Assam gi hozai da numitara mangani sathagada workshop amada saruk yaruna bagi damakta ngasi Imphal thadokre ngasi gi khongchada du sograkpam Hemantana chingba sing masak nairba Sumang Lila ge artist amadi thaupuba sing yauki Mitai Irol Iek Loina Silon apun balup Assam Milal gi lamjing makhada Milal hozai pana sembaga loinana numitarani gi oiba mitai mek takpi tambi bagi thormama hogdokre hozai Udoipur gi idau ikan khubam gi holda Milal hozai pana semba madi mitai mek takpi tambi bagi thoram aduda Milal Assam gi president ke Pramod Seram Herazid president Thaunauzam Lairenjau Toksom Brajakumar Seram Sasi Taurem Syam Pandom Joy Sanjoy Sarugyaki thoram du Seram Herazitna Assam da choina kundaraba soi khoi gi lon amasung mayek aikoi punamakna khangnana ba hona minasi Assam da aikoi gi lol official loan oire loinana mitai mayek su government school singda tamba hokre maramaduna tungi mirol gi damakta khallaga aikoi punamak mitai mayek khangba mathau tare haiki thoram adu gi president Pramod na hozai gi khun sinthungna mitai mayek tamnana ba hona rasi haiki Sinam Thonglen Milal Assam gi lamjing makhada hozai gi mitai khul singda mitai mek tamnana bagi thorang torokli basida miyamna saruk yabiu haiki thormadu loiraba matungda Milal hozai panagi president wena Takhelakpam Hazari vice president Haubujam Sonia general secretary Sinam Thonglen education secretary Seram Sasi Khankre thormadu gi manungchana Sinam Thonglen na Milal Assam gi lamjing makhada hozai gi mitai khul singda mitai mek tamnana bagi thorang torok libasi miyamna pung thogat piu haiki Hauzik sanabagi poi khoi gi senior sports journalist Boyai ning thozam dagi lobiu se Imphal West District ki Yumnam Huidrom Higher Secondary School Imphal East District ki Porompad High School None District ki Khangsingdung Higher Secondary School amadi Bisnupur District ki Oinam Government Higher Secondary School Sahitra Trade Makha ki nupi macha gi humphumari suba East 11 Suborto Mukherjee football tournament ki semi final sangkhre Manipur Sarkar gi Youth Affairs Sports Department ki meng makhada tha sigi tang 32 degi Singi District Taruk Valley gi District manga punna District 38 na saruk yaduna jathariba sahi 35 makha gi nupa macha gi sahi 33 makha gi nupa macha amadi nupi macha gi humphumari suba East 11 Suborto Cup football tournament ki artificial football top ground langjing asokbuda sanakiba sahi 33 makha gi nupi macha gi ahanba match ta Imphal East District ki Porompad Sabalikai High School na Senapati District ki Samaritan Public School bu Golmanga Sinoda ani subam matcha Bisnupur District ki Oinam Government Higher Secondary School na Kakching District ki Amutomi Divine Life English School bu Gol ani Sinoda ahum subam matcha Imphal East District ki Porompad Sabalikai High School na Thawbal District ki Tekcham High School bu Gol Nipal Sinoda madi Mari suba aroi balli ground match ki sanakibada None District ki Khangsingdung Higher Secondary School na Senapati District ki Samaritan Public School bu Gol Taramathoi Sinoda maiti bu piduna semi final sangkhibane hayeng ground asida ayupung mapal tabada ahan ba semi final match oina Imphal West District ki Yumnam Huidrom Higher Secondary School amadi None District ki Khangsingdung Higher Secondary School ga sanagane ani suba semi final match nungthil pung ani tabada Imphal East District ki Porompad High School amadi Bisnupur District ki Oinam Government Higher Secondary School ga sanagane Amaromda Thawbal District ki AG Memorial Academy Imphal East District ki Ramananda High School Sandel District ki St. Paul Higher Secondary School amadi Tengnopal District ki St. Joseph Higher Secondary School sahitra manga makhagi nupamasagi humphumari suba East 11 Suborto Cup football tournament ki semi final sangkhre ngasi sanakiba league round yeroiba match singda Senapati District ki Mount Zion amadi Sandel District ki St. Paul Higher Secondary School goal amam chanaduna draw sakhre ani suba match ki sanakibada Imphal East District ki Ramananda High School na Bisnupur District ki Wangu Higher
Secondary School bu gol ani amada ahum subam matcha Senapati District ki Mount Zion na Kaksing District ki Padmaratna English School bu gol taruk sinoda madi mari suba aroi league match ki sanakibada Sandel District ki St Paul Higher Secondary School na Bisnupur District ki Wangu Higher Secondary School bu gol ama sinoda maiti bapiduna semi-final sangki hayeng ayupung mapal tabada ground asida ahanba semi-final match waina Sandel District ki St Paul Higher Secondary School amadi Tengnopal District ki St Joseph Higher Secondary School ga sanagani ani suba semi-final match hayeng nungtil pung ani tabada Thoubal District ki AG Memorial Academy amadi Imphal East District ki Ramananda High School ga sanagani All India Football Federation gi meng makhada tha sigi tang kundagi kuntra phauba state tarataruna grumari thongna khaidutuna Punjab ki Amritsar da pangthokadoriba Junior Boys National Football Championship for BC Roy Trophy Tier World da saruk yarunaba Manipur gi sanari kulamadi official mari punnamioi kunmari All Manipur Football Association na khankre Muhammad Jani Khan na team manager K Donald na head coach Javed Akhtar na assistant coach amadi B Sobikas na physio na saruk yagani Manipur Group C da Odisha, Jharkhand amadi Karnataka ga taminari Manipur gi ahanba match tha sigi tangkunda Jharkhand ga sanagani ani suba match tha sigi tangkunithoi da Odisha ga amadi ahum suba aroiba league match tha sigi tangkunmari da Karnataka ga sanagani Makha tarakba sanabagi pauda Victoria Ply FC na Tam FC Sektabu Maiti Bapiduna first 9-a-side football tournament ki semi-final sangkre led TAS Angang Masa Mitay Amadi led TAS Tombi David Trust ki amgain senduna sa thariba first 9-a-side football tournament ki ngasi sanakiba ahum suba quarter final match ta Victoria Ply FC na Tam FC Sektabu goal mapan ani da maiti bapiduna semi-final sangkibani Haujik loislakpada maru oiba paw amuka hanna pizari Manipur da makhata na president rule tha taruk sangdok na ba parliament ki nongzu mifam da bill puthokadori hairi Manipur Police amadi Security Force na ngase ayu khakta da tampa ki district manga dagi nongmai marifataruk bom yaw na nongmai maru chamapal humputara mari fagat le hari Climate change na purakli ba amang basing miyam da khangan bada media na asoba thodang lobiu haina Directorate of Environment and Climate Change ki Director Dr. T. Braja Kumar na fungdokre. Amasung Paleldagi Aimol Tabalambi Khunja Singh na lenga ki matiang amata yaudana lanai oina paisa khaina raga semba hokre. Masigaloina na ngasigi oina di ISTV News matang sida tensun jari. Mideng tabiriba punamakpu amuka hanna kurum jari.